ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯍꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯑꯩꯒꯤ ꯃꯤꯡ ꯔꯥꯖ ꯀꯧꯖꯩ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯕꯕꯥꯁꯦ ꯃꯇꯝꯗꯨꯗ ꯄꯨꯂꯤꯁ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯏꯃꯨꯡꯁꯤꯗ ꯏꯃꯥꯒ ꯑꯩꯒ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯏꯃꯥꯅ ꯀꯧꯗꯨꯅ ꯍꯦꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤꯗ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯂꯥꯛꯑꯝꯃꯤ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯁꯦ ꯊꯤꯜꯂꯛꯄꯗ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯅꯥꯅꯣ ꯅꯣꯡꯒ ꯆꯨꯕꯁꯤꯗ ꯈꯟꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯝꯃꯤ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯂꯥꯛꯏꯕꯗꯨ ꯕꯕꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅꯁꯨ ꯕꯕꯥ ꯅꯪꯗꯤ ꯑꯍꯤꯡ ꯑꯁꯤꯗ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯅꯣꯡꯒ ꯂꯣꯏꯅ ꯆꯣꯠꯄ ꯇꯥꯔꯦ ꯕꯕꯥꯅꯁꯨ ꯅꯣꯡꯒ ꯂꯣꯏꯅ ꯆꯣꯠꯂꯕꯅꯤ ꯅꯃꯥꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯑꯩꯅꯁꯨ ꯕꯕꯥ ꯏꯃꯥꯗꯤ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯑꯩ ꯍꯧꯗꯣꯔꯛꯀꯦ ꯏꯃꯥꯗ ꯏꯁꯤꯡ ꯑꯁꯥꯕꯒ ꯂꯨꯝꯍꯟꯒꯦ ꯕꯕꯥꯅ ꯅꯃꯥ ꯍꯧꯗꯣꯛꯑ ꯃꯥꯅ ꯃꯔꯥꯏꯅ ꯇꯧꯖꯔꯅꯤ ꯏꯆꯥꯅ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯏꯃꯥꯕꯨ ꯍꯧꯗꯣꯛꯄ ꯆꯪꯉꯝꯃꯤ ꯏꯃꯥꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯑꯩꯅ ꯕꯕꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯑꯝꯃꯤ ꯏꯃꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯕꯕꯥꯒꯤꯗꯃꯛꯇ ꯂꯨꯝꯈꯠꯄꯤꯔꯝꯃꯤ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯅꯄꯥꯁꯤ ꯆꯥꯛꯁꯨ ꯆꯥꯔꯝꯒꯗꯕ ꯃꯥꯟꯗꯦ ꯑꯃꯨꯛꯇ ꯍꯪꯉꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯏꯃꯥꯒꯩꯒ ꯆꯪꯉꯒ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯃꯥꯅꯁꯨ ꯉꯜꯂꯤꯉꯩꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯊꯦꯡꯉꯀꯥꯟꯗ ꯂꯥꯛꯏꯁꯤꯕꯣ ꯅꯣꯡꯒ ꯂꯣꯏꯅ ꯆꯣꯠꯂꯦ ꯀꯃꯥꯏꯅ ꯂꯥꯛꯏꯕꯅꯣ ꯕꯕꯥꯅꯁꯨ ꯒꯥꯔꯤꯒ ꯄꯨꯔꯛꯇꯦ ꯍꯌꯦꯡ ꯉꯟꯇꯥ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯑꯩꯁꯦ ꯗ꯭ꯌꯨꯇꯤ ꯇꯧꯔꯨꯕꯅꯤ ꯑꯗꯨꯗ ꯌꯨꯝꯗ ꯆꯪꯅꯤꯡꯃꯟꯗꯅ ꯂꯩꯍꯧꯔꯕꯅꯤ ꯏꯆꯥ ꯊꯣꯏꯕꯁꯨ ꯎꯅꯤꯡꯉꯤ ꯍꯥꯏꯗꯅ ꯏꯃꯥꯅꯁꯨ ꯑꯗꯣ ꯐꯣꯟꯁꯨ ꯄꯥꯏꯔꯤꯗꯅ ꯍꯥꯟꯅ ꯄꯥꯎꯗꯣ ꯐꯥꯎꯔꯛꯄ ꯌꯥꯏ ꯕꯕꯥꯅꯁꯨ ꯏꯍꯦ ꯑꯩꯁꯨ ꯂꯥꯛꯀꯅꯤ ꯈꯪꯕ ꯅꯠꯇꯦꯅꯦ ꯅꯣꯏ ꯅꯤꯡꯁꯤꯡꯉꯛꯇꯅ ꯂꯥꯛꯄꯅꯤ ꯀꯩꯗꯧꯔꯒꯦ ꯂꯥꯛꯏꯁꯦ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯦ ꯏꯃꯥꯅꯁꯨ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯐꯔꯦꯁꯦ ꯀꯩꯗꯧꯕꯒꯤ ꯍꯔꯥꯎꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯗ ꯄꯥꯎꯗꯨꯃ ꯐꯥꯎꯔꯛꯑꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯆꯥꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯍꯥꯞꯄꯝꯕ ꯌꯥꯏꯗꯅ ꯕꯕꯥꯅꯁꯨ ꯌꯥꯔꯦ ꯆꯥꯛꯇꯣ ꯊꯣꯡꯉꯨ ꯈꯤꯇꯪ ꯑꯗꯣ ꯑꯩꯁꯨ ꯀ꯭ꯋꯥꯇꯔꯗ ꯏꯊꯟꯇꯅꯤ ꯂꯩꯔꯤꯁꯤ ꯅꯃꯥ ꯅꯆꯥꯁꯨ ꯑꯩꯈꯣই ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ ꯑꯩꯅꯁꯨ ꯕꯕꯥ ꯑꯩꯗꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯅꯤꯡꯗꯦ ꯁꯤꯗ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯕꯕꯥꯅꯁꯨ ꯏꯍꯦ ꯑꯥꯗꯁꯨ ꯅꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯤ ꯅꯪꯒ ꯑꯗꯨꯝ ꯄꯨꯟꯕ ꯌꯥꯕ ꯁ꯭ꯀꯨꯜꯁꯨ ꯑꯥꯗ ꯇꯝꯅꯕ ꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯤꯔꯦ ꯑꯩꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯇꯔ ꯑꯗꯨꯗꯤ ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯥꯜꯂꯤ ꯑꯩꯈꯣꯏꯅ ꯑꯥꯗ ꯂꯩꯔꯤꯉꯩꯗ ꯁꯤꯒꯤ ꯌꯨꯝꯁꯦ ꯁꯥꯅꯕ ꯇꯧꯍꯧꯔꯁꯤ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ ꯁꯤꯗ ꯅꯆꯥꯅꯨꯄꯥꯅ ꯌꯥꯗ꯭ꯔꯤꯁꯤꯅꯤ ꯂꯨꯔꯤꯁꯤ ꯑꯥꯗ ꯅꯊꯟꯗ ꯂꯩꯕꯗꯨꯁꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯕꯕꯥꯅꯁꯨ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯑꯥꯗ ꯏꯇꯣꯝꯅ ꯊꯣꯡꯉꯒ ꯆꯥꯕꯗꯣ ꯑꯩꯁꯨ ꯃꯇꯥꯡ ꯆꯥꯗꯕ ꯍꯥꯏꯗꯅ ꯑꯃ ꯂꯥꯛꯏ ꯑꯩꯅꯁꯨ ꯍꯣꯏ ꯕꯕꯥ ꯑꯗꯨꯗꯤ ꯌꯥꯔꯦ ꯂꯩꯔꯨꯔꯁꯤ ꯑꯗꯣ ꯑꯩꯒꯤ ꯀ꯭ꯂꯥꯁ 9ꯁꯦ ꯁꯤꯗ ꯇꯝꯕꯅꯤꯅ ꯑꯩ ꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ 10ꯗꯨꯅ ꯑꯥꯗ ꯇꯝꯃꯒꯁꯨ ꯕꯕꯥꯅꯁꯨ ꯍꯣꯏꯅꯦ ꯅꯪꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯗꯣ ꯀꯨꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯂꯣꯏꯁꯜꯂꯣ ꯋꯥꯏ ꯁꯪꯅꯕ ꯑꯗꯨꯒ ꯑꯥꯗ ꯇꯝꯅꯕ ꯑꯁꯨꯝꯅ ꯏꯃꯥꯅ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯕꯕꯥꯁꯨ ꯆꯥꯛꯇꯣ ꯆꯥꯔꯝꯃꯤ ꯋꯥꯔꯤ ꯈꯔ ꯁꯥꯔꯒ ꯑꯩꯁꯨ ꯇꯨꯝꯕ ꯑꯗꯨꯃꯛ ꯆꯪꯉꯦ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯍꯧꯔꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯕꯕꯥꯁꯨ ꯗ꯭ꯌꯨꯇꯤ ꯇꯧꯗꯣꯏꯅꯤ ꯍꯥꯏꯗꯅ ꯉꯟꯇꯥꯅ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯕꯕꯥꯗꯤ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯑꯩꯅ ꯁꯨꯝꯅ ꯍꯥꯏ ꯑꯩꯗꯤ ꯕꯕꯥꯒ ꯄꯨꯟꯅ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯨꯔꯅꯤ ꯅꯣꯏꯒ ꯄꯨꯟꯕ ꯐꯪꯉꯔꯣꯏ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯗꯤ ꯁ꯭ꯀꯨꯜꯁꯨ ꯍꯣꯡꯈ꯭ꯔꯅꯤ ꯑꯩꯅꯁꯨ ꯌꯥꯗ ꯇꯧꯕꯅꯤ ꯑꯩꯁꯨ ꯆꯠꯇꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨ ꯕꯕꯥꯅ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯥꯗ ꯂꯩꯔꯤꯉꯩꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯃꯁꯤꯁꯨ ꯁꯥꯅꯤ ꯍꯥꯏ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯇꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯄꯨꯜꯂꯁꯤ ꯑꯩꯅꯁꯨ ꯄꯨꯟꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯕꯨ ꯅꯣꯏꯒ ꯄꯨꯟꯗꯅ ꯀꯅꯥꯒ ꯄꯨꯟꯗꯣꯏꯅೋ ꯑꯩꯁꯨ ꯌꯥꯝꯅ ꯆꯠꯅꯤꯡꯗꯕꯖꯥꯠꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯨꯔꯒ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯏꯃꯥꯅ ꯑꯩ ꯍꯜꯂꯛꯄ ꯎꯕꯗ ꯑꯩꯕꯨ ꯀꯧꯗꯨꯅ ꯊꯣꯏꯕ ꯅꯪ ꯑꯦꯛꯖꯥꯝ ꯍꯌꯦꯡꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅꯁꯨ ꯃꯥꯅꯤ ꯏꯃꯥ ꯏꯃꯥꯟꯅꯕꯁꯤꯡꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯨꯕꯅꯤ ꯏꯃꯥꯅꯁꯨ ꯂꯥꯏꯔꯤꯛꯇꯣ ꯀꯟꯅ ꯄꯥꯎ ꯑꯦꯛꯖꯥꯝꯗꯣ ꯄꯥꯁ ꯇꯧꯔꯒ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯇꯝꯗꯣꯏꯅꯤ ꯑꯗꯨꯅ ꯃꯥꯔꯛ ꯐꯖꯍꯟꯗꯕ ꯌꯥꯗꯕꯅꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯖꯧ ꯅꯠꯇ꯭ꯔꯒꯅꯤ ꯅꯄꯥꯅ ꯁꯥꯎꯖꯅꯤ ꯑꯩꯅꯁꯨ ꯄꯥꯗꯣꯏꯅꯤ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯕꯕꯥ ꯂꯥꯛꯇꯣꯏꯔꯣ ꯏꯃꯥꯅꯁꯨ ꯂꯥꯛꯇꯣꯏꯅꯤ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯅ ꯅꯪ ꯕꯕꯥꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯑꯩꯅꯁꯨ ꯍꯣꯏ ꯏꯃꯥ ꯆꯠꯄꯨꯗꯤ ꯆꯠꯅꯤꯡꯉꯦꯕꯣ ꯇꯟꯗꯤ ꯇꯜꯂꯦꯍꯦ ꯁꯤꯗ ꯁꯨꯝ ꯂꯩꯅꯤꯡꯉꯤ
ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯏꯃꯥꯅ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯑꯃꯨꯛ ꯊꯣꯏꯕ ꯅꯪ ꯕꯕꯥꯁꯨ ꯑꯥꯗ ꯃꯊꯟꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇ ꯇꯧꯔꯤꯅꯤ ꯗ꯭ꯌꯨꯇꯤ ꯋꯥꯅ ꯆꯠꯂꯨꯔꯒ ꯃꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯀꯅꯥꯅ ꯑꯥꯗ ꯊꯣꯡꯕꯤꯅꯤ ꯐꯤ ꯀꯅꯥꯅ ꯁꯨꯕꯤꯅꯤ ꯃꯊꯟꯇ ꯇꯧꯕꯗꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯑꯩꯅꯁꯨ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤ ꯏꯃꯥ ꯕꯕꯥꯁꯦ ꯄꯨꯂꯤꯁ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯇꯧꯔꯝꯒꯦ ꯍꯥꯏꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯨꯝꯗꯁꯨ ꯂꯩꯔꯅꯤꯗꯅ ꯄꯨꯂꯤꯁ ꯑꯣꯏꯕꯅꯤꯅ ꯂꯥꯞꯅ ꯂꯩꯅꯔꯦ ꯑꯩꯈꯣꯏꯒ ꯏꯃꯥꯅꯁꯨ ꯑꯉꯥꯎꯕꯁꯤꯗꯤ ꯄꯨꯂꯤꯁ ꯑꯣꯏꯕꯁꯤꯅ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯉꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯥꯗ ꯂꯩꯕꯗ ꯁꯤꯒꯤ ꯌꯨꯝꯁꯤ ꯃꯤ ꯅꯦꯛꯇꯨꯅ ꯁꯥꯍꯟꯗꯣꯏꯅꯤ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯑꯗꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯗ ꯂꯣꯏꯔꯦ ꯏꯃꯥꯅꯁꯨ ꯆꯥꯛꯇꯣ ꯊꯣꯡꯕ ꯍꯧꯔꯕꯅꯤ ꯑꯩꯅꯁꯨ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯏꯃꯥ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯉꯤ ꯏꯃꯥꯅ ꯑꯃꯨꯛ ꯑꯍꯥꯎꯕꯗ ꯆꯥꯃꯟꯗꯅ ꯅꯁꯥꯒꯗꯣ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯏꯃꯥꯅ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯉꯕꯅꯤ ꯑꯩꯁꯨ ꯅꯣꯛꯇꯨꯅ ꯀꯥꯡꯁꯣꯏꯕꯨ ꯑꯍꯥꯎꯕ ꯏꯟꯁꯥꯡꯂꯣ ꯉꯥꯒꯗꯣ ꯈꯔ ꯍꯥꯞꯄꯒ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯏꯃꯥꯅꯁꯨ ꯃꯁꯤ ꯑꯉꯥꯡꯁꯤꯗ ꯌꯥꯔꯦ ꯆꯠꯂꯣ ꯂꯥꯏꯔꯤꯛꯇꯣ ꯉꯥꯏꯍꯥꯛ ꯄꯥꯔꯨꯔꯣ ꯏꯃꯥ ꯆꯥꯛꯁꯦ ꯂꯣꯏꯕꯤꯔꯛꯑꯒꯦ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯂꯥꯏꯔꯤꯛꯇꯣ ꯉꯥꯏꯍꯥꯛ ꯄꯥꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯏ ꯕꯕꯥꯁꯨ ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇꯨꯗ ꯐꯣꯟ ꯇꯧꯔꯛꯏ ꯏꯃꯥꯅꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯕꯕꯥꯅ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅꯁꯨ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯕꯕꯥꯅꯁꯨ ꯍꯔꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯣꯏ ꯍꯪꯆꯤꯠꯇꯨ ꯂꯧꯕ ꯂꯥꯛꯑꯒꯦ ꯅꯣꯏ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅꯁꯨ ꯈꯪꯗꯦ ꯅꯆꯥꯅꯨꯄꯥꯗ ꯍꯪꯉꯣ ꯁꯤ ꯍꯥꯏꯔꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟꯗꯣ ꯄꯤꯔꯛꯏ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯂꯧꯔꯒ ꯕꯕꯥꯗ ꯀꯔꯤ ꯍꯥꯏꯒꯦ ꯕꯕꯥ ꯑꯩꯅ ꯍꯪꯉꯛꯄꯗꯨꯗ ꯕꯕꯥꯅꯁꯨ ꯅꯣꯛꯇꯨꯅ ꯅꯣꯏ ꯂꯧꯕ ꯂꯥꯛꯑꯒꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅꯁꯨ ꯂꯥꯛꯑꯣ ꯕꯕꯥ ꯄꯣꯠ ꯆꯩꯗꯤ ꯂꯣꯏꯅ ꯄꯨꯗꯣꯏꯔꯣ ꯕꯕꯥꯅꯁꯨ ꯌꯨꯝ ꯁꯥꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯔꯁꯤ ꯑꯁꯨꯝꯅ ꯌꯥꯅꯔꯗꯨꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯕꯕꯥꯅ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏꯁꯨ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯒ ꯆꯠꯅꯕ ꯌꯨꯝꯗꯒꯤ ꯊꯣꯔꯛꯏ ꯕꯕꯥꯅ ꯒꯥꯔꯤꯗ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯞꯆꯤꯟꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀ꯭ꯋꯥꯔꯇꯔ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯑꯝꯃꯤ ꯑꯩꯅꯁꯨ ꯕꯕꯥ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯠꯇ ꯂꯩꯈꯤꯁꯤ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯣꯏꯕꯅꯤꯅ ꯕꯕꯥꯅꯁꯨ ꯅꯣꯛꯇꯨꯅ ꯏꯆꯥꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯌꯦꯟ ꯆꯥꯅꯤꯡꯕ꯭ꯔꯣ ꯉꯥ ꯆꯥꯁꯤꯔꯣ ꯑꯩꯅꯁꯨ ꯕꯕꯥ ꯉꯥꯗꯤ ꯇꯜꯂꯦ ꯃꯔꯨ ꯉꯥꯛꯇ ꯆꯥꯐꯝ ꯈꯪꯗꯦ ꯌꯦꯟ ꯑꯣꯏꯅ ꯂꯩꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯌꯦꯟ ꯂꯩꯔꯒ ꯑꯃꯨꯛ ꯀ꯭ꯋꯥꯔꯇꯔ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯑꯝꯃꯤ ꯀ꯭ꯋꯥꯔꯇꯔ ꯆꯪꯉꯛꯄꯒꯤ ꯂꯝꯕꯦꯜ ꯑꯗꯨ ꯏꯁꯨꯛ ꯍꯦꯛ ꯁꯨꯏ ꯑꯩꯅꯁꯨ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯪꯉꯤ ꯕꯕꯥ ꯅꯣꯏ ꯁꯥꯏꯁꯤꯗꯤ ꯀꯤꯖꯩꯗ ꯂꯝꯕꯦꯜꯅꯦꯅ ꯏꯁꯨꯛ ꯍꯦꯛ ꯁꯨꯑꯗꯅ ꯕꯕꯥꯅꯁꯨ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣ ꯀ꯭ꯋꯥꯔꯇꯔꯗ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅꯔꯤꯕꯅꯤ ꯂꯧꯕꯨꯛ ꯑꯣꯏꯕꯒꯤ ꯇꯧꯔꯤꯅꯤ ꯑꯁꯨꯝꯅ ꯀ꯭ꯋꯥꯔꯇꯔ ꯌꯧꯔꯨꯗꯨꯅ ꯄꯣꯠ ꯆꯩ ꯂꯧꯊꯣꯛꯑꯒ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯀ꯭ꯋꯥꯔꯇꯔ ꯃꯅꯨꯡ ꯍꯦꯛ ꯆꯪꯕꯒꯗꯤ ꯌꯥꯝꯅ ꯅꯥꯟꯅꯗꯤ ꯂꯩꯔꯝꯃꯤ ꯑꯩꯅꯁꯨ ꯕꯕꯥꯗ ꯕꯕꯥꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯣ ꯃꯅꯤꯡꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯂꯩꯕꯁꯤ ꯃꯁꯤ ꯑꯃꯗꯤ ꯀꯤꯖꯩ ꯕꯕꯥꯅꯁꯨ ꯍꯦꯔꯥ ꯊꯣꯏꯕ ꯅꯨꯄꯥ ꯃꯥꯟꯗꯕ ꯕꯕꯥꯗꯤ ꯁꯤꯗ ꯅꯨꯡꯇꯤꯒꯤ ꯏꯊꯟꯇꯅꯤ ꯂꯩꯔꯤꯁꯤ ꯑꯩꯅꯁꯨ ꯕꯕꯥꯗ ꯕꯕꯥ ꯅꯪ ꯅꯊꯟꯇ ꯂꯩꯕꯗꯨ ꯀꯤꯖꯗ꯭ꯔꯣ ꯕꯕꯥꯅꯁꯨ ꯀꯩꯗꯧꯕꯒꯤ ꯀꯤꯖꯗꯣꯏꯅꯣ ꯅꯨꯄꯥꯅꯕꯨ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯏꯃꯥꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯕꯕꯥꯅꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩꯗꯤ ꯑꯣꯐꯤꯁꯇ ꯉꯥꯏꯍꯥꯛ ꯌꯧꯔꯨꯗꯕ ꯌꯥꯔꯣꯏ ꯏꯃꯥꯅꯁꯨ ꯈꯔ ꯉꯟꯅꯗꯤ ꯍꯟꯕꯤꯔꯛꯎ ꯉꯁꯤꯗꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯅꯕ ꯕꯕꯥꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯏꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤꯕꯗꯨ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯛꯄꯗ ꯄꯨꯡ 9ꯃꯨꯛ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯕꯥ ꯉꯥꯏꯗꯨꯅ ꯏꯃꯥꯒ ꯑꯩꯒꯁꯨ ꯆꯥꯛ ꯆꯥꯗꯕꯤ ꯂꯩ ꯏꯃꯥꯅꯁꯨ ꯊꯣꯏꯕ ꯅꯄꯥꯗꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯄꯨꯡ ꯊꯦꯡꯉꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯑꯩꯅꯁꯨ ꯂꯥꯛꯆꯔꯅꯤꯗꯤ ꯏꯃꯥ ꯗ꯭ꯌꯨꯇꯤ ꯂꯣꯏꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯤ ꯕꯦꯜ ꯑꯗꯨ ꯈꯤꯡꯉꯛꯏ ꯑꯩꯁꯨ ꯕꯕꯥ ꯍꯜꯂꯛꯑꯕꯣꯏ ꯅꯤꯡꯗꯨꯅ ꯊꯨꯅ ꯊꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯝꯃꯤ ꯑꯩꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯕꯖꯥꯔꯥ ꯁꯤ ꯈꯟꯗꯅ ꯑꯩꯁꯨ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯏ ꯏꯃꯥꯅꯁꯨ ꯀꯅꯥꯅꯣ ꯊꯣꯏꯕ ꯍꯪꯉꯛꯏ ꯑꯩꯅꯁꯨ ꯈꯪꯗꯦ ꯏꯃꯥ ꯑꯩꯈꯣꯏꯗ ꯅꯠꯇꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯡꯗꯣ ꯊꯤꯜꯂꯛꯄꯗꯒꯤ ꯏꯃꯥꯅ ꯑꯣꯏꯅ ꯍꯟꯗꯛꯇꯤ ꯊꯣꯡꯗꯣ ꯍꯥꯡꯉꯤ ꯏꯃꯥꯅ ꯍꯥꯡꯉꯨꯕꯗꯗꯤ ꯕꯕꯥ ꯑꯣꯏꯔꯝꯃꯤ ꯏꯃꯥꯅꯁꯨ ꯕꯕꯥ ꯑꯣꯏꯔꯝꯕꯗꯨꯗ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯊꯦꯡꯉꯛꯏꯗꯤ ꯕꯕꯥꯅꯁꯨ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯗꯨ ꯅꯣꯏꯕ ꯆꯥꯛ ꯂꯣꯏꯔꯕꯣ ꯏꯃꯥꯅꯁꯨ ꯆꯥꯛꯇꯤ ꯂꯣꯏꯕ ꯀꯨꯏꯔꯦꯗ ꯅꯪ ꯍꯜꯂꯛꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ ꯅꯆꯥꯅꯨꯄꯥꯗꯤ ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯉꯝꯃꯅꯤ ꯑꯁꯨꯝꯅ ꯏꯃꯥꯅ ꯆꯥꯛꯇꯨ ꯊꯤꯗꯨꯅ ꯆꯥꯛꯇꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯆꯥꯔꯤꯉꯩ ꯑꯩꯅ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏ ꯕꯕꯥꯒꯤ ꯔꯨꯝ ꯑꯃ ꯄꯤꯌꯨ ꯑꯩ ꯏꯊꯟꯗ ꯇꯨꯝꯒꯦ ꯕꯕꯥꯅꯁꯨ ꯀꯤꯖꯔꯣꯏꯗ꯭ꯔꯣ ꯅꯪꯕꯨ ꯅꯊꯟꯗ ꯇꯨꯝꯕꯗꯣ ꯑꯩꯅꯁꯨ ꯀꯤꯔꯣꯏꯗ ꯕꯕꯥ ꯌꯨꯝꯗꯁꯨ ꯏꯊꯟꯗ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯃꯤ ꯕꯕꯥꯅꯁꯨ ꯍꯣꯏ ꯏꯆꯥꯁꯤꯗꯤ ꯇꯤꯚꯤ ꯀꯥꯗ ꯑꯣꯏꯅ ꯇꯨꯝꯃꯣ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯏꯃꯥꯅ ꯑꯩꯒꯤ ꯐꯃꯨꯡ ꯁꯦꯝꯕꯤꯗꯨꯅ ꯊꯥꯕꯤꯔꯛꯑꯝꯃꯤ ꯑꯩꯁꯦ ꯇꯤꯚꯤ ꯊꯥꯔꯒ ꯑꯩꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯄꯒ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯇꯨꯝꯕ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯩꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯄꯨꯡꯁꯦ 12 ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯩꯁꯨ ꯇꯤꯚꯤꯗꯣ ꯃꯨꯠꯊꯠꯂꯒ ꯇꯨꯝꯃꯒꯦ ꯍꯥꯏꯗꯅ ꯃꯤꯠ ꯎꯏꯁꯟꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯈꯣꯡꯎꯞ ꯃꯈꯣꯜ ꯑꯃ ꯀꯣꯛ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯃꯣꯏꯒꯤ ꯃꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯖꯥꯔꯥ ꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯃꯤꯠꯁꯦ ꯎꯏꯁꯟꯕꯒ
Tariba makhol adu aigi naksida oina nakna tarai. Adumna naksalakpaduda aise kidana haugatuna kuyeng yengi. Wakhanda so kainoni mapanda thoga yengusirane. Asumna aina haugalakpadadi taramba makhol adu amuk sa play up khre. Aisu wakhanda moya saisibu tamnaba kaidu tawri bazara. Aidi tandurida ahing asida. Asumna aise tumba amuk themlami. Ngayak tumtharuraba matung aise mikap thoraktuna aise washroom da amuk changami. Washroom gi mayado thalaga aise thong londabi adum aise mapan thoami. Aina mapan thongningai da thongdo masa matomda thingjalai. Adumna tawrakpaduda khangduna aisu kanna lawi. Aina lawbagi makhon tabaduda imaga babaga so haugalakduna kaidawrage nangna kanna lawri tubo. Aina so baba noigi si buttamnaba mali. Ay yamna kire ay yumda haningi. Imana so thoiba kaidawrage nangbo. No. Aina so ima mapan thokin lakpani. Aduda thonga se mathanda kanna lonselai. Babana so isa thoiba nuksina wairamgani. Babana nahangkai sida itanta leibasida karisu tawdabani. Nuksidamna sitpani adugi wairamgani. Aina so baba manung sidabu nuksit pangbro. Babana so ihe manung se thongnaw hangbanina nuksidamna changbani. Aina so o adudi baba noi tummuro. Babana so masigi angang sidi. Pare tummuro khuso tumba changage. Nang nungaitragadi hekta kaurao. Madudai so white haidana phamungda karaktuna dum tumtharami. Nong henganduga baba so thabak thokre. Imaga iga so cha thaktunin sang semi. Aina so ima maphamsi sukhek sui. Aidi yamna hainadi leiba khuigi khungang tunabo hena phakre moya saisi yamna tarli. Imana so sum leiraga hainarakadabani. Ahanba lakpada ngairi adugini. Masigi matung aise quarter sida leibada ai sasa kya hainabu wairamde. Isada so yamna karidom iphau phawrami. Aigi exam so haidoroktuna ise pass tawre. Adumna exam pass tawre khangpadagi babana ibo afaba school amada ming chanbirami. Numidang amaina washroom changingai sida thongse amukhasu thilai. Aiso loidore imara babara nabani oiragadi ngayaktang ngairo. Aina adumna hairabusu thongse dum leptana thilai. Aina su khumdabige tawrodana engonda muk langnari iru nabani gise. Babai khangi ko nangna engoda langnari do. Ai loira age salo khong hambaga mata yadre. Aina nganglibado tadana thongado dum thilaga lai. Aiso karino khanduna khong hamlibado thuna loisanduna mapanda thore. Aina mapanda thorokpadadi kanasu leiramde. Aiso ima hoigi manakta sangduna sumna hangi. Ima noiro hojik washroom gi thong thilamidubo. Ima so tumambadagi makhondu siri khumai. Kadaidagi thong thinbano ibungo. Ima de ngasaidagi haugatri. Nang baba so kanna tummi sini. Ima na dumna hairakpaduda aiso kaino khandana kadodagi tumina muk thorami. Aigi kada sangaktuna aisa tummagi haidana hipthabagi khawrakpada. Hek hipthabaga aigi kagi thongnauksida kanagumba amana gere khotpa makhonse tarai. Aiso khangduna tamna mu haugatuna tostai thanduna yengi. Aina yengbadidi kariso muk leiramde. Ngayak leiraga khoigi kagi mathagasida mi satpagi makhol amuk tarai. Aina so karino ni tawriba singasibo hojikta thabak halakpa misu yauriba jara. Nate sibo aigi wakhana pukhanda khanjanba oiriba jara. Si haraga ise tumthanaba yamna kina themlami. Aina tumuraga mikap thorakpadadi nonganduna leirami. Aiso haugalaga maimi tathoktuna imagi manakta changami. Imagi manakta baba su leirami. Babada aina so hangi baba ngaside thabak suti ro kaino hojipau loisandridubo. Babana so ngaside suti lauthoi isa se khara nungaite haidana. Aina so baba ado noi quarter se karino mi tawtawi. Ai yamna hainade ahingda hek mi satpagi makhon su tai. Babana so adudi mi thengna duty halakpasu yawbani. Adugi oiramgani nangbo. Nang lakpada ngairi tawrini sum leiraga hainarakani. Hek lakpagadi kadaidagi hainani. Asumna matam khara haukre ahingi matam khuding. Aise aki khang leibadumak tawrami. Numitude aise lairik paduna leiringaida sakhongi koliksi kongkang takibagi makhonsi tarami. Aiso imabu kauduna hangami kaidorage ima haidana. Adu waina hanglibadu kanamata da khumakti. Aiso imana kamta khumaktabaduda sakhumda sangsanduna yengoi. Aina sangsanduna yengubadadi hojita takiba kolising adu mapok kaidana leirami. Ima so leiramdabaduda karaida sakrabazano haidana aise kuyeng yengi. Konari ima si mapandagi insang khara paiduna changai. Aina so imada karaida chaluribano hangi. Imana so ibungo insang leitene insang khara leirubani. Aina so hoi ima adu hojikta sakhumda kolik tabagi makhon tai haidana yengubani. Adugadi kolik sing adu karimata tawramde. Kaino khangdreda ide sida lakpadagi isa sa karino mai tawre. Imana so thoiba nang choron paron yamna ngangano. Nangi wakhanani lairik to pathoro. Aina so ima wakhana nate aina hairisi.
Imanasu noktuna ibungo kiba haibasi wakandagi thokpani aduna yamna henjana khallunu asumna ima hoina aina ngangba thajadaba aduda isu yamna sawningami numitudi akhose chai sing cha thoga ngantana tumnarami aisu kibadagi ngantana dum tumle noma numit amadi imaga babaga su dukanda thoge haidana thoki numituda isu mapan thubadagi sangakpadagi isada yamna hainadaba mapuami aigi sasida nuksida saba phujalakpa yamna hainadaba karigumba ma phauki madudagi aisa gyala dum mangkhre imaga babaga halakpada isi makhada taaduna leirami hai masigi matung isa karino mi tawrami aisa tibi kaaduda phamlaga kanagano khangdana wari dum sarami ima babasu aigi mawng mataw aduda pakhatpa ma puami aigi misida nupi amagi masakta dum uduna lei aduga aisu apunaba amana pubagum nupi aduga dum wari saaduna lei amukso gyan taba amukso karino khangdaba isasa karino mi tawduna aisa matam pumbada dum lei nongma babana igi kada changakpada aise itomda ithanda noktuna leirami hai babana so engona kaidawragi hangubada aise noktuna chichega wari sanaramini adumaina harakpaduda imana soise layoknaba mali babana so ngai khuda angang mathanda sida sum thamba sida magi wakhansi ngauraba karino khangdre mathanda thambadagi makoksa hegat khraba khangde asumna babaga imaga na ibu doctor amada tanarami doctor aduna so yengbuda hidak mayam ama iduna pirei imaga babaga na su doctor na pirakpa hidak sing adu aingona matam chana pijai adu baigi phibam di pharakpadi lairedana nongma sum soksalai aise ithanda kada thonglon sinduna kanagano khangdana wari sabagum noktuna lei hai aigi matawduda imaga babaga di yamna pakhazarami babana su isa se tasengna ngauraba jara adumna baba se yamna kapami amuksa isa gyan yamna tabagum chakso dum chai hai babaga imaga na hangbada su karisu tawde duma khumai kona de se imana maiba ma kauduna yengansi haidana maiba ma babana kaurami maiba duna khoi quarter sida hek sangakpada maso dum karigumba ma khangba mali aduna maiba duna baba ima da sumna haidai na khoi quarter sida mi lekhidaba mali babaga imaga so maiba du ki wapam adida karisu khandada munna yengnarami maiba duna so aibu yenglaga ima baba da sumna hai ising asengba khara puthora u imana so ising asengbudu laururaga maibaduda pirami adu waidi maibaду ubada yamna saurami maibaduna imaga babaga angangsi mafam asida ka asida siba thawai amaga ongnare thawai siga sagon aduna dum leire aduna ne angangsina angawo phegum tawri basi maibagi wafam aduda imaga babaga di yamna pakhana yengnarami angangsi ake khang khara sunangkhre aduna thawai sina khudum sankhre noina ngalingai de yengthokpiramaga di yamna phagadabani maibagi wafam aduda imanasu ado khoina angang ngangba wani haidana thajarudre maibaduna so angang na haiba wasini yamna sumlibasi matungdati noi adumaina lighting tingkhet laikhet kanu fare ai thau tawbirage karibata tawraroi haidai lai khuram thokpa loiraga maibaduna so farani hojikti karisu tawraroi imaga babaga so maibaduda sumna hangi udana hangkhaida ai thanda leibida karisu tawde aige nupi angang sida lakpada kamaina tawriba jano maibaduna so nangde jantra siri dudi nangi nupi angang de jantra siba mato ude si haramduna maibadu so ai lai khuram thokpiramaga dum chatkhre baba so mathanda leiba tanbadagi yumdagi oina adum thabak to karami mayam mahamagi wari se matanga saida loizari ani suba wari se muk mayam da khudon tamjari wari se ko yum thangnabada iteima mahuthaga leikhidabadagi tamnarukturiba wari ni akhoi yum thangnabada rosan haidana khabar yonba chatpa yamba maleirami yamba rosan se nisha su chai masi aduga mana lawriba nupi sidi thabai khang su yamna phai moyani gi masa su yaurabani adum mayam gi mamangdudi moyani si yamna nuksinana leiba mali daro san su wa ngangbadaga di yamna gyan tai nongmade aina thabak halakpada aigi nupi na ingonda dada kenomta hangene noi sigi yum maningda leiba rosan do halaktaba yamna kuire hai mai nupi na wabase ubada aidi yengba ngamdre aina somu kaino ne daro salo nang na hairisi kaino madi na hala kaino thingnaramida kamaina mangi jano ima thoraga mu o mangba nati nupi ma lawraga leikhre haibani yare sigumba wase imungda sanagumsi isai mauda chununga kani yare noso noi gi tawgudaba thabakto tawjaruro imana dumna hairabanina aisu imagi mamangdadi wado anirak makha taramdre aigi kada dum changaga aisu thabak salubagi piron dress hongtokna wakhalama isai tomda khanje imana hairiduba singba maki wari bazarani daro sanbu karaidagi nupino mana buklawi hairisibo
Itayma Radhaga sumabani si dum nuksinana laybadi ui. As gyanga tadre hujik matamsi. Asuna numitude dum hawkre nong manomagi lekay minasu. Daro sensi nupi mapuraga ada laykre hainarami. Away na dum hujiki yama si nupi mapuraga dum sadkre. Mana thanamiba nupi dusu tabayin kanga dum pay. May tongda awaba mamisu de magi nupalayti haibagi. Masagi na magta dum honabam thokpa. Nupi dusu dum honazain. Dadagi masaga sutinay hujiki yamba rosangi masasi. Nung mamoy angang sing akoy gida sana balakpada ay naso sumna hangi angang aduda. Toyba noy babadi karayda laykragi nang babaning singdro. Maduda angang aduna babadi mamaga bubok na tabak suba sarki hay. Paisa mayama mapuraga halakani hay. Ay gisana po sumayama manirakani hay. Bubok ka mamaga na hay bani. Ay so angang aduna dum na kumagpaduda nung siba madumpo mi. Matang kharagi matungda akoy yunggi maning mayasi. Sumay na maning maya thorakpada. Isada ipapakat pa kiba mapawi. Wakanda budi ay so kaya tuyong na di kanjaludi. Masige matung numitude ay gimanglan mga duda. Daro sensi masagi asapot mayama malayraga. Mayumda haliye na taurami. Nagagi mi mayama maso ay gimang sina. Rosan haliye haydana. Mayam so yeng balak na rami. Numitugi way na iso karanga na mikap si torami. Haydi pung mari numit thorak tringay mata madudani. Ay gidi mikap thokragadi amuktum tabasi yadi. Aduna iso hawgalaga kangkan gado pajana yapsalaga. Maningda may mid brush tawba thorami. Mami tawba marag aduda. Sumayja syntax makongda pamna brush sum tawringay. Hojiki daro san hadba music moygi yumsiga. Akoy gatay nariba samban kanariba paring sida. Swat kay gumama sangkibadong na makola may nataray. Ay sumadoday sada kang preke kang pughawalaga kay nuni haindana aday da sang silaga karilegi yangami kamtadi wairamdi yumtang nabagi hawdo nga mawairami ay so nang waire kadoriba duda haidana may siya sadek kay torke tawrakpada piyang awang akta inbi nupi madaro san hoygi moy lambien thokpa madomda prap thokiba mauhawrami madu heku baday gi sada kay ginu khangde swai lawba mapoi wakanda iso kanano numit phok thoktri Piyang awa ilaga nupi mathokrasibo. Asipo ako'y Itayma Radha wiri bazarani. Madi karayda sali bazano. Ayuk angan basina. Dadaso tumbado hawalagto na toilet sangki. Ay so brush tawbado loy salaga walking matega mazalugi thorami. Ay na walking halagpada ako'y tunga niyo patringay. Karakhazik walingay. Dada ho'y Itayma ho'y ima ho'y si. Yumtang na ba mi karaga daro sanoy da yam na pingna. Sinsan kiba ma ina uhawrami. Ay so kay dawrabazano ni kay dawba yawrabazano haydana. Prap ay so moy na sensan kiba domda. Ay so sensalami. Daro sangi mamado ay na moy imungda sangdringay. Imaw di loyre dana kadaydano nang nanasapik pa si. Hundo magasali dubo haydana. Kapag pa kunzin si taray. Ay so dong kangle o karino madi tawri haybasi. Prap ay so imong aduda sang salubadadi. Dadana yumtang na ba mi karaga tawraga. Daro sangi nupi Itayma Radhasi. Moy mayam mapanda thangtorok na batawrami. Ayngwanda na dadana may pak. Saloy gi gari do thawdoro. Hospital da mukta thuna pusi. Amukta laibak yingsi hayrei. Ay so ingangang na hoy dadai gari do thawdo kigi. Asum na dadagi gari bihela do yumdagi ay so hatu do thawdoraga. Mayam sangdana Itayma Radhasi gari do da hapaga. Hospital da koy mayam sangdana pukhalami. Laibak thibade dong kanbang ngangkidre Itayma Radhasi. Mana thayba hu hidaka do. Mahu maya yamna kanba sakhaw dabu takragadi thuna saidat pa hidak mahi mawiramdana adum upay laykide kape akoy so hayde yumthang na laybani na nungaite tasengna thawai yawdaba hakjang adu sum mayam changdana yumda putharai aduga lakay mi mayam tawraga mathong mga pangthoknaba kanna sem sari masano pa pikpaduna dadagi masaga sana handuna thammi tasengmadi mamadu laykidrabanina angang pikpadu maboka layhawba taki Itayma Radhagi mathaw mong pangthokpa loiraga. Imong manung ako sa yumda ngahak sang narami. Imada sway ni ima kamay na tawri ni haigi. Abok sa abusok kari matakhangaw dre haibro. Maduday ima na sum na kumay. Ahing daw oiramani thamido. Kanana bo nungay ni haigi mawado na. Tegli talaga sa amin narambado. Masasi huto maganupi malawkragabo. Adoy mataktanupado na lantom. Mo'y mayama matambiram basunati. Hangday da rosan hariba ngang duso. Gyano thong na taman kidre. Adum masa matusi ka pungay dalay minabayabani. Kay ginamana huzip po maran matum sulay banati. Nupi ma muki ang murido na. Adonoy sumoy deva karma pungnoy loy dripaw. Na tinanaw ko'y mayam tawraga ko'y punaw ko na minagadabani.
ꯑꯍꯟꯁꯦ ꯃꯇꯣꯝꯗꯅ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯣꯏ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅꯁꯨ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤ ꯑꯗꯨꯒꯤꯗꯤ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ ꯍꯥꯏꯔꯝꯃꯤ ꯐꯅ ꯊꯦꯡꯉꯐꯥꯎ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯇ꯭ꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯀꯨꯏꯅ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯤ ꯗꯗꯥꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯛꯄ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯍꯤꯡ ꯂꯦꯛꯅꯕ ꯇꯧꯁꯤ ꯍꯌꯦꯡꯗꯩꯗꯤ ꯏꯇꯩꯃ ꯔꯥꯙꯥ ꯍꯣꯏꯒꯤ ꯃꯣꯏ ꯑꯁꯣꯝꯒꯤꯁꯨ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯍꯤꯡ ꯂꯦꯛꯑꯁꯤ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯍꯣꯏ ꯗꯗꯥ ꯍꯥꯏꯗꯅ ꯌꯨꯝꯗ ꯑꯃꯨꯛ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯆꯪꯉꯛꯑꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯉꯁꯤꯗꯤ ꯗꯗꯥꯒꯩꯒ ꯁꯣꯝꯗ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯔꯦ ꯅꯣꯏꯗꯤ ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯔꯝꯃꯔꯣꯏ ꯆꯥꯛꯇꯤ ꯀꯝꯗꯧꯅꯤ ꯍꯪꯉꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯆꯥꯛꯇꯤ ꯏꯃꯥꯅ ꯃꯣꯏꯗ ꯑꯗꯨꯝ ꯄꯨꯟꯅ ꯊꯣꯡꯉꯒ ꯆꯥꯔꯁꯤ ꯍꯥꯏ ꯑꯗꯣ ꯗꯗꯥ ꯅꯪꯁꯨ ꯀꯔꯤꯃꯠꯇ ꯆꯥꯔꯝꯈꯤꯔꯣꯏ ꯑꯩꯅ ꯑꯃꯨꯛ ꯆꯥꯕꯨꯗꯤ ꯈꯔ ꯊꯛꯑꯦ ꯑꯗꯣ ꯆꯥꯛꯄꯨ ꯀꯌꯥ ꯂꯥꯝꯗꯦ ꯉꯁꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯨꯝ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯩꯔꯁꯨ ꯈꯪꯗꯦ ꯄꯨꯛꯁꯦ ꯏꯊꯟꯗ ꯊꯜꯂꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯣꯏ ꯗꯗꯥ ꯏꯇꯩꯃ ꯔꯥꯙꯥꯁꯤ ꯉꯔꯥꯡꯇꯁꯨꯅꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯇꯝꯒꯦ ꯑꯩ ꯁꯤꯒꯤ ꯋꯥꯁꯦ ꯅꯣꯏꯗ ꯌꯥꯝꯅ ꯇꯝꯅꯤꯡꯗꯅ ꯂꯩꯔꯝꯃꯤꯅꯦ ꯌꯦꯡꯉꯣ ꯉꯁꯤꯁꯦ ꯑꯩ ꯌꯥꯍꯧꯁꯨ ꯈꯔ ꯉꯜꯂꯤ ꯃꯪ ꯑꯁꯤꯗ ꯗꯥ ꯔꯣꯁꯟꯗꯣ ꯌꯨꯝꯗ ꯍꯜꯂꯛꯑꯦꯅ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯨꯅ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯃꯅꯤꯡꯗ ꯑꯩꯁꯦ ꯃꯥꯏ ꯃꯤꯠ ꯇꯥꯔꯤꯉꯩ ꯕ꯭ꯔꯁ ꯇꯧꯔꯤꯉꯩ ꯏꯇꯩꯃ ꯔꯥꯙꯥ ꯍꯣꯏꯒꯤ ꯂꯝꯕꯦꯟ ꯊꯣꯛꯐꯝ ꯑꯁꯤꯗ ꯐꯤ ꯑꯉꯧꯕ ꯉꯥꯛꯇ ꯏꯟꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯈꯤ ꯅꯠꯇꯦ ꯃꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯗꯗꯥ ꯑꯁ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯐꯥꯎ ꯀꯤꯖꯔꯛꯑꯦ ꯑꯩꯁꯨ ꯈꯪꯗꯦ ꯀꯅꯥꯅꯣ ꯑꯗꯣ ꯏꯅꯝꯃ ꯔꯥꯙꯥ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯤꯕꯖꯥꯔꯣ ꯑꯩꯅꯁꯨ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯦ ꯑꯩ ꯆꯪꯉꯨꯈꯤꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯂꯩꯇꯕ ꯌꯥꯎꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯕꯤꯔꯛꯑꯝꯃꯤ ꯆꯥꯛꯇꯣ ꯏꯇꯩꯃꯒ ꯑꯩꯒꯤ ꯅꯨꯄꯤꯒꯅ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯣꯡꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈꯔꯗꯤ ꯆꯥꯔꯛꯑꯝꯃꯤ ꯑꯗꯨꯒ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯇꯨꯝꯃꯁꯦ ꯍꯥꯏꯗꯅ ꯗꯗꯥꯒ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟꯗ ꯀꯩꯅꯣ ꯈꯔ ꯊꯥꯔꯒ ꯇꯨꯝꯃꯝꯃꯤ ꯋꯥꯗꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯤꯀꯞꯀ ꯊꯣꯛꯇꯅ ꯇꯨꯝꯃꯤ ꯑꯗꯨꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯟꯅꯔꯛꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯏꯃꯥꯅ ꯗꯗꯥꯒ ꯑꯩꯒꯁꯦ ꯍꯧꯗꯣꯔꯛꯏ ꯃꯄꯥꯟꯗ ꯇꯨꯝꯃꯤꯗꯣ ꯗꯗꯥꯒ ꯑꯩꯒꯗꯁꯨ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃ ꯑꯅꯤꯁꯨ ꯌꯥꯎꯏ ꯏꯃꯥꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯑꯩꯅꯁꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯪꯉꯤ ꯃꯗꯨꯗ ꯏꯃꯥꯅ ꯅꯣꯏ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯉꯛꯑꯣ ꯃꯅꯨꯡꯗ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯄꯥꯟꯗ ꯇꯨꯝꯃꯤꯕ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯐꯨꯛ ꯍꯧꯒꯠꯅꯔꯒ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯃꯗꯨꯗ ꯏꯇꯩꯃ ꯔꯥꯙꯥꯅ ꯃꯆꯥꯒ ꯃꯕꯥꯅꯤ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨꯒꯤ ꯃꯐꯤ ꯃꯔꯣꯟꯗꯨ ꯏꯆꯥ ꯆꯈꯥꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ ꯗꯗꯥꯅꯁꯨ ꯏꯃꯥꯁꯤꯗꯤ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯍꯪꯉꯤ ꯑꯗꯨꯗ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯃꯆꯥꯒꯤ ꯃꯐꯤ ꯃꯔꯣꯟꯁꯤꯡ ꯑꯁꯤ ꯃꯃꯥꯒꯤ ꯃꯊꯋꯥꯏ ꯃꯃꯤꯅꯔ ꯈꯪꯗꯦ ꯄꯥꯏꯗꯅ ꯍꯦꯛꯇ ꯂꯪꯊꯣꯔꯛꯏ ꯑꯃꯨꯛ ꯍꯦꯛ ꯂꯣꯏꯁꯤꯜꯂꯝ ꯍꯦꯛ ꯆꯪꯁꯜꯂꯨꯔꯒꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯦꯛ ꯂꯩꯔꯝ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯏꯇꯩꯃ ꯔꯥꯙꯥꯒꯤ ꯂꯨꯍꯣꯡꯕꯗ ꯍꯥꯄꯛꯄ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯀꯣꯜꯂꯤꯛ ꯎꯄꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯊꯝꯕꯁꯤꯡ ꯑꯗꯨ ꯀꯣꯡꯀꯥꯡ ꯃꯈꯥꯗ ꯄꯣꯞ ꯏꯟꯊꯔꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯈꯪꯗꯅ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯣꯏꯅ ꯆꯦꯟꯊꯣꯛꯑꯝꯃꯤ ꯏꯇꯩꯃ ꯔꯥꯙꯥꯒꯤ ꯃꯅꯦꯝꯄꯣꯛ ꯑꯕꯣꯛ ꯆꯥꯎꯕꯅꯁꯨ ꯀꯞꯇꯨꯅ ꯀꯩꯗꯧꯕꯒꯤ ꯅꯣꯏꯅ ꯀꯤꯔꯤꯅꯣ ꯑꯩ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯂꯩꯔꯤꯅꯦ ꯅꯪꯒꯤ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯀꯞꯄꯛꯑꯝꯃꯤ ꯑꯗꯨꯃꯥꯏꯅ ꯀꯞꯄꯛꯄꯗꯒꯤꯗꯤ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯀꯤꯗꯅ ꯑꯍꯤꯡꯗꯣ ꯑꯃꯠꯇ ꯇꯨꯝꯅꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯗꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅꯔꯝꯃꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯩꯗꯤ ꯀꯤꯗꯅ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯒ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯇꯨꯝꯃꯝꯃꯤ ꯃꯪ ꯑꯁꯤꯗꯁꯨ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯩꯔꯁꯨ ꯈꯪꯗꯦ ꯑꯀꯤꯕ ꯃꯪ ꯉꯥꯛꯇ ꯃꯪꯉꯝꯃꯤ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡ ꯂꯦꯛꯇꯕ ꯌꯥꯔꯝꯗꯦ ꯑꯗꯨꯅ ꯃꯤ ꯑꯃ ꯑꯅꯤꯇꯒ ꯌꯥꯎꯍꯟꯁꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤ 2-3 ꯑꯃꯒꯁꯨ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯕ ꯇꯥꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯁꯨ ꯃꯅꯤꯡ ꯃꯌꯥꯗ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ ꯊꯣꯡꯒꯥꯟꯗꯁꯨ ꯊꯦꯡꯉꯒ ꯍꯨꯏ ꯈꯔ ꯀꯞꯄꯛꯇꯅ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯇꯨꯝꯅꯗ꯭ꯔꯦ ꯏꯇꯩꯃ ꯔꯥꯙꯥꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯁꯨ ꯊꯣꯡꯒꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯑꯃꯨꯛ ꯈꯨꯝꯖꯤꯟꯖꯈꯤ ꯑꯃꯨꯛ ꯍꯥꯡꯇꯣꯔꯛꯀꯅꯤ ꯃꯌꯥꯝꯁꯨ ꯃꯗꯨꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯗꯅ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡꯗꯣ ꯑꯗꯨꯝ ꯇꯨꯝꯗ꯭ꯔꯦ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯅ ꯑꯍꯤꯡꯗꯣ ꯂꯦꯛꯑꯝꯃꯤ ꯁꯣꯔꯥꯠ ꯍꯦꯛ ꯁꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯍꯜ ꯑꯗꯨꯒ ꯑꯉꯥꯡꯗꯨ ꯈꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤ ꯏꯇꯩꯃ ꯔꯥꯙꯥ ꯍꯣꯏꯒꯤ ꯃꯣꯏ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯁꯨ ꯍꯦꯛ ꯂꯥꯛꯑꯒ ꯑꯗꯨꯗ ꯂꯩ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ